Mayam pumnamakpu YouTube channel Young Minds na taramna okjari. Ngasi mayam da ligadoriba phunga wari asigi maming Machin Manao Taret. Phunga wari asi haujaraklage. Thaina mamangaida Machin Manao nupa taret lairami. Makhoigi mama mapa su sikhirami amadi makhoigi ni haibada machi machan amatta su lairamde. Maram aduna yumgi thabak inkhan pumnamak makhoina tawrami. Makhoina yumgi thabak pumnamak haibadi thabak macha dagi hauraga achauba phawba makhoina sum tawduna leibudu makhoi pamlamde. Maram aduna Machin Manao Taretu nupi thirasi hainarami. Adubu makhoina leiriba khungangdudadi makhoiga luhongba yaba nupi amatta leiramde. Maram aduna mayamba tarukna makhoigi nupi sing thiba chatkirami. Makhoina manau nupa atonbagi su masak matau phajabi nupi ama mahakki damak purakani hairami. Asumna mayamba taruktuna nupi thiba chatkringaida manau nupa atonbaduna yumda lehauduna yum sanglami. Mayamba taruktuna umang phawduna lakpada makhoina umangduda leiba ahan oiraba nupa ama thengnarami. Ahal oiraba nupa aduna Machin Manao Taruktuda haraklami. Naha oiriba pakhangsing nakhoi taruk aduk harauna kadaida chatlibano. Machin Manao Taruktuna ahalduda khumlami. Aikhoigi luhongadabi masak matau phajabi kainya thiba chatlibani. Aikhoi taruki khak natana inau nupa atonbagi su mahaki su thiba chatlibani. Ahal aduna amuk haraklami. Adu oirabadi nakhoina nupi thiba chatpada aigisu naha oibi masak matau phajabi nupi ama thibirau. Aihaksu yum asida ithanta leibada warabani. Machin Manao Taruktuna khali kayada naha sajaningliba ahalnune. Hunsa khuiraba mapok hauraba mahangna masak phajabi nupi pami kaina. Machin Manao Taruktu ahaldugi mafamdu yamna thuna thadoktuna makhoi chatkirami. Sum lakpana makhoi sahar amada yoraklami. Sahar aduda makhoi Machin Manao Taret ki luhongba yaba nupi Machin Manao Taret lairami. Makhoi Machin Manao Tarukna makhoi gi nupi khalami aduga khwaidagi atonbi nupi duna makhoi gi manau nupa atonbagi khalami. Makhoina Machin Manao nupi taretu puraga mayumda halaklami. Makhoina sum lakpada ahal oiraba nupadugi mayum mapadu yoraklami. Ahal oiraba nupadu thongjinda leplami aduga makhoida haraklami. Nakhoi lakledana. Nakhoina aigi masak matau phajabi nupi amadi purakledana. Kayada phajakhrabano nese. Yengbagi penba naidre. Makhoina haraklami. Masak matau yamna phajabi nupi sidi nahaki natiye. Mahakti inau nupa atonbagi ne. Aikhoina mahaki masak matau phajabi nupi ama purakani haina aikhoina mangonda wasaklami. Ahal oiraba nupaduna haraklami. Karigi wasak aina nakhoigi wasak tu thugaiba tare. Masi hairaga mahaki jadugi lichaidu makhoida amadi makhoigi nupi sing aduda thenglami. Khudakta makhoi mafam aduda nung olami. Adubu Machin Manao Taret ki atonbi dudi mahakna mahaki jadugi lichaiduna thenglamde aduna mahakti nung olamde. Ahal oiraba nupaduna mahakpu mahaki khangpok sang manungduda pusilami. Matam adudagi nupidu khangpok sang aduda mahaki seba tawduna thamlami. Nupidu yamna nungairamde. Wakhal amana mahakpu hena wahalami. Mahakna khalami. Karigumba ahal oiraba nupasina sigrabadi aihakti kamdauba. Aibu umang mayai sida ithanta kamdauna leigani. Mahakna nongmadi mahaki akibadu ahal oiraba nupaduda hairami. Nupaduna mangonda hairami. Nahak madugidamak waganu. Aihak kari susiroi maramdi aigi thabakta thamoi yaude. Karigumba aina sikhrabasu aigi thongi mathakta jadugi lichaidu leibani. Lichaiduna nahaki nachesing amadi makhoigi nupasingbu nungdagi mi amuk walhanba yagani. Nahak hanagu makhoiga amuk punna leiminagani. Nupiduna amuk hanglami. Nahaki thabakta thamoidu yaudrabadi
ꯊꯃꯣꯏꯗꯨ ꯀꯗꯥꯏꯗ ꯊꯝꯕꯒꯦ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯝꯃꯤ, ꯅꯍꯥꯛ ꯂꯣꯏꯅ ꯈꯪꯅꯤꯡꯂꯕ꯭ꯔꯅꯦ? ꯐꯔꯦ, ꯑꯩ ꯍꯥꯏꯔꯒꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯑꯩꯒꯤ ꯐꯃꯨꯡꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇ ꯂꯩꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯨ ꯂꯩꯔꯣꯡ ꯌꯦꯛꯄꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯛꯂꯒ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯗꯤ ꯑꯐꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ, ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯊꯣꯡꯖꯤꯟꯗ ꯂꯩꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥꯗꯨꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯗꯨꯗ ꯅꯨꯄꯤꯗꯨꯅ ꯂꯩ ꯄꯔꯦꯡ ꯌꯥꯟꯕꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯊꯣꯡꯖꯤꯟꯗ ꯂꯩ ꯄꯔꯦꯡ ꯄꯔꯦꯡ ꯌꯥꯜꯂꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯗ ꯍꯪꯂꯝꯃꯤ, ꯅꯍꯥꯛꯅ ꯊꯣꯡꯖꯤꯟꯗ ꯂꯩ ꯄꯔꯦꯡ ꯌꯥꯜꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯝꯃꯤ, ꯑꯩꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯅꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯊꯣꯡꯖꯤꯟꯗ ꯂꯩꯇꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯡꯁꯤꯔꯕ, ꯅꯍꯥꯛ ꯅꯣꯡꯃꯗꯤ ꯁꯤꯈꯤꯕ ꯌꯥꯏ, ꯑꯩꯕꯨ ꯏꯊꯟꯇ ꯊꯅꯝꯕ ꯌꯥꯏ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯌꯨ꯫ ꯅꯨꯄꯤꯗꯨꯅ ꯁꯨꯝ ꯍꯪꯂꯛꯄꯗꯨꯗ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯂꯩꯐꯝꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯍꯥꯏꯔꯒꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯂꯤꯔꯕ ꯆꯔꯆ ꯑꯃ ꯂꯩ꯫ ꯆꯔꯆꯀꯤ ꯑꯀꯣꯏꯕꯗꯨ ꯏꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯊꯣꯡ ꯑꯃꯠꯇ ꯂꯩꯇꯦ꯫ ꯆꯔꯆ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯌꯣꯠꯅ ꯄꯥꯟꯕꯅꯤ꯫ ꯆꯔꯆꯇꯨꯒꯤ ꯃꯅꯨꯡꯗ ꯎꯆꯦꯛ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ꯫ ꯎꯆꯦꯛ ꯑꯗꯨ ꯀꯔꯤꯃꯠꯇ ꯆꯥꯗꯦ, ꯀꯔꯤꯃꯠꯇ ꯊꯛꯇꯦ, ꯑꯗꯨꯒ ꯁꯤꯕꯁꯨ ꯅꯥꯏꯗꯦ꯫ ꯎꯆꯦꯛ ꯑꯗꯨ ꯀꯅꯥꯅꯁꯨ ꯐꯥꯕ ꯉꯝꯗꯦ꯫ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯎꯆꯦꯛꯇꯨꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯑꯩꯍꯥꯛ ꯍꯤꯡꯒꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯨꯃꯤꯟꯅ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯃꯌꯨꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯈꯥꯡꯄꯣꯛ ꯁꯪꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯖꯔꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯀꯤ ꯑꯇꯣꯝꯕꯤꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯪꯂꯝꯃꯤ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯍꯥꯛ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯌꯥꯝꯕ 6 ꯂꯩ꯫ ꯃꯈꯣꯏ 6 ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯔꯨꯅꯤ ꯍꯥꯏꯅ ꯄꯨꯟꯅ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯑꯩꯍꯥꯛꯀꯤꯁꯨ ꯅꯨꯄꯤ ꯐꯖꯕ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯩ ꯃꯈꯣꯏꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩ ꯃꯈꯣꯏꯕꯨ ꯊꯤꯕꯗ ꯋꯥꯔꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣ, ꯑꯗꯨꯗꯤ ꯅꯍꯥꯛ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨ, ꯑꯩ ꯅꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯗ ꯆꯥꯅꯕ ꯈꯔ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯀꯤ ꯅꯌꯥꯝꯕ 6 ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯍꯔꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ 6ꯅ ꯏꯆꯦ 6ꯄꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯕꯨꯅ ꯅꯍꯥꯛꯀꯤꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ 12ꯕꯨ ꯅꯨꯡ ꯑꯣꯜꯍꯟꯕꯤꯔꯦ꯫ ꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡ 12ꯁꯤ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕ 6ꯀ ꯑꯩꯒꯤ ꯏꯆꯦ 6ꯀꯅꯤ꯫ ꯑꯩꯕꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯤꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯅꯨꯄꯥꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯎꯆꯦꯛꯇꯨꯒꯤ ꯋꯥꯔꯤꯁꯨ ꯂꯤꯔꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯩ ꯎꯆꯦꯛꯇꯨ ꯊꯤꯕ ꯆꯠꯀꯦ꯫ ꯏꯁꯣꯔꯅ ꯑꯩꯕꯨ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯕꯤꯒꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ, ꯅꯍꯥꯛ ꯎꯆꯦꯛꯇꯨꯕꯨ ꯊꯤꯔꯨꯆꯣ꯫ ꯑꯗꯨ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕꯁꯤꯡ ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯒꯅꯤ꯫ ꯃꯇꯝꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯂꯣꯠꯂꯝꯃꯤ, ꯃꯔꯝꯗꯤ ꯇꯥꯟꯖꯥꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯍꯜꯗꯨ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯍꯜꯗꯨ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯎꯆꯦꯛꯇꯨ ꯊꯤꯕ ꯆꯠꯄꯗ ꯄꯨꯅꯕ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯅꯤꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨ ꯎꯆꯦꯛꯇꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯁꯨꯝ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯂꯥꯝꯂꯛꯂꯕ ꯀꯥꯟꯗ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯄ ꯆꯥꯅꯕ ꯃꯌꯨꯝꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯅꯤꯡꯊꯤꯖꯅ ꯁꯦꯝ ꯁꯥꯔꯕ ꯆꯥꯅꯕ ꯌꯥꯎꯔꯝꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫
Mahangna mafam aduda kanna laurami. Mafam asida kana kana aram khorangba leibage. Leirabadi aige chaminasi lao. Mahangna laubaduda angangba san laba ama mahaki manakta laglami. San laba amadi nupadu mahangna purakpa chanabadu chaminarami. Nupaduna hairami. Aihak nahaka mafam asida thengnadana chaminaba yamna nungaijare. Aina nahaki aram khorangba kharada oirabasu kokhanba ngamjaba. Ai hainingai leitana nungaijare. San labaduna amuk hairaglami. Sombu hainingai leitana thagatjari. Somna awaba khudong thiraba taraba matamda aibu darkar lerakpa matamda aibu kaubirau natraga aibu ningsingbirau. Masi hairamlaga san labadu manak nakpa mongsong amada changkhirami. Makhoi anina chakraba matungda lemhauba chanabadu puraga nupadu amuk mahaki khongchat makha tarami. Numijungba yorakpa matam adwaida nupadu amukasu chak lamlaklami. Mahangna angauba phidu laimaida tingthoklaga tharami. Madugi mathakta chanabadu thanami. Hanagum mahangna mafam aduda aram khorangba kana kana leibage hanglami. Tanja aduda mongsong amadagi chawom ama khongduna laglami. Chawomduna haraglami. He nupa nahaknara haujik aram khorangba kana kana leibage haina laukhibado. Nupaduna haramni. Hoi aihakna laujabani. Makhoi ani punna chaminarami. Chawomduna haraglami. Sombu hainingai leitana thagatjari. Karigumba aibu darkar leirabadi aibu kaubirau. Ai nahaki mateng soidana pangjagi. Masi hairamlaga chawomdu amuk chatkhirami. Nupadusu mahaki khongchat makha tarami. Numidang wairam yoraklaba matamda nupadu amuk chak lamlaklami. Mahangna hanagum charamdaida aram khorangba mafamduda leibra hanglami. Handakti mahangna achauba uchek ama masa khapagi makhol taramklami. Adudagi achauba langja ama mahaki manakta paitharaklami. Asumna makhoi ani chanabadu chaminarami. Langjaduna hairaklami. Karigumba nahakna aibu darkar oiraklabadi aibu ningsinglau. Ai nahaki mateng soidana pange. Masi hairamlaga langjadu paikhirami. Nupaduna khalami. Kayada thuna paikhrino. Mahangna aibu church adu thiraga mafamdu yaunaba pubiramba yabani. Ai ithanta thibadi kuina changani. Haibuga amata nanghaude. Mahaki mapot machai yomsillaba matungda mahaki khongchat makha amuk tarami. Khara chatlaga mahangna uchektuna leiriba church tu uraglami. Mahangna church tugi manakta laglami. Adubu church adugi akoibadudi apakpa isingna maikai marida koisalami. Isingdugi mathakta thongsu amata leiramde. Matamdusu numidang oisilaklami. Aduna mahak church manungda changnaba honadre. Mahak leimaiduda wamanbadagi tumthakhirami. Mathangi ayukta mahakna mikap thoraklaga mahakna church tugi akoibada leiriba isingdu lanthokpa ngamlabadi khalami. Mahakna angangba san labadu laktuna isingdu thakthokpirabadi mahak church tugi manakta chatpa ngamgani khalami. Mahakna wakhaldu hek khanbaga san labadu mafam aduda laklami. Aduga church tugi akoibada leiriba isingdu loina thaktoklami. Nupaduna yamna harauna church tugi manakta chalami. Adubu mahakna church tugi manungda changba ngamlamde. Maramdi church ki thong adu yotki oirami amadi church ki phaglang adusu yamna kalami. Mahakna lamlakki sawom adu kaurami. Sawom aduna church ki phaglang adu kana thomlami. Mahakna sum phaglang duda thombadagi phaglang du kairaklami. Phaglang akaibaduda nupadu changlami. Mahakna church manungda uchek ama koipai paiduna leibadu urami. Mahakna uchek tu phaba ngamlamde. Handakti mahakna langjadu kaurami. Langjaduna uchek tu pharami aduga nupaduda pirami. Uchek tu piramlaga langjadu paiduna chatkhirami. Naha oiriba nupaduna ahal oiraba nupaduna leiriba khangpoksang adu tamna laglami.
mahakna wari pumba nupiduda lirami. Nupiduna mahakpu chak pijaraba matungda mahakpu ahal oiraba nupadugi phamung makhada lolami. Ahal oiraba nupaduna mayumda halaklaga mahak masa nungaiti harami. Naha oiriba nupaduna mahakna hairibadu tarami. Mahakna khalami. Masigi nupasinadi aingonda akaiba aranba thabakti amata taude. Adubu mahakna aigi iyambasing amadi makhoigi nupisingbu nung olhanbadi aranba thabakni. Aduna naha oiriba nupaduna uchektugi mangaktu laithatlami. Ahal oiraba nupaduna nupiduda hairami. Nupi aihak kainoma taure ai sigadore. Wafamsingsi hairaga ahal oiraba nupadu chokridagi taraklami. Naha oiriba nupaduna uchektu hatoklami. Khudakta ahal oiraba nupadu susirami. Nupadu phamung makhadagi thoraklami. Nupiduna thongi mathakta lairiba jadugi lichaidu lautharami. Aduga nung tarani thoiduda thenglami. Khudakta nung singdu mahaki machesing amadi makhoigi nupasingda amuk olaklami. Makhoi machin manau sing amuk hanna unabaduda makhoi yamna haraurami. Makhoi mayumda amuk halami. Adugi makha taabadi makhoi loina luhongduna machin manau singdu nungai yaifana pankre. Phunga wari asi matang asida loisinjare. Wari asi libada soikiba yaurabasu tabiriba singna ngakpinaba haijari.